ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯥꯖꯈ꯭ꯔꯕ ꯋꯥꯔꯤ ꯅꯨꯃꯤꯠꯇꯨꯅꯤ ꯈꯧꯔꯥꯡꯂꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯃꯤꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯃꯤꯜꯇꯟ ꯋꯥꯔꯤꯄꯝꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯈꯧꯔꯥꯡꯂꯤꯕ ꯑꯔꯣꯏꯕ ꯁꯔꯨꯛ꯫ ꯖꯣꯏꯅ, "ꯎꯃꯥ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯣꯠꯄ ꯇꯧꯗꯅ ꯍꯥꯏꯔꯒꯦ꯫ ꯅꯪ ꯇꯥꯔꯣ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯄ꯭ꯔꯤ-ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯑꯩꯅ ꯑꯌꯨꯛ ꯍꯧꯔꯛꯄꯗꯗꯤ ꯏꯃꯥ ꯕꯕꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯧꯒꯠꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯅꯅꯕ ꯍꯥꯏꯗꯅ ꯃꯅꯤꯡ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯎꯃꯥ, ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯃꯗ ꯏꯃꯥ ꯕꯕꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯕꯕꯥꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯎꯃꯥ, ꯑꯩ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯨꯔꯥꯇꯣꯟ, ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯏꯃꯥ ꯕꯕꯥꯕꯨ ꯂꯧꯊꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯄꯥꯎ ꯄꯤꯔꯨꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯕꯕꯥꯕꯨ ꯂꯧꯊꯗꯨꯅ ꯎꯃꯥ, ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯃꯩ ꯆꯨꯗꯨꯅ ꯏꯃꯥ ꯕꯕꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯁ꯭ꯀꯨꯜꯗꯤ ꯀꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯁꯨ ꯎꯅꯗ꯭ꯔꯦ꯫ ꯎꯃꯥ, ꯃꯇꯝꯗꯣ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯕꯅ ꯉꯥꯎꯈꯤ꯫ ꯅꯪꯒꯁꯨ ꯌꯥꯝꯅ ꯎꯅꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯎꯃꯥ, ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕు ꯎꯅꯤꯡꯃꯟꯕꯗꯒꯤ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯅꯪ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯌꯦꯡꯂꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯏꯟꯗꯣꯝꯆꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯆꯤꯡꯗꯨꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯄꯨꯔꯛꯏ꯫ ꯏꯟꯗꯣꯝꯆꯥꯅ ꯐꯅ ꯆꯤꯡꯂꯕꯁꯨ ꯑꯩ ꯅꯪ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯤ ꯇꯣꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯎꯃꯥ, ꯅꯪꯗꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯖꯣꯏ, ꯇꯣꯛꯑꯣ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯈꯣ, ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯔꯥꯇꯣꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯈꯨꯔꯥꯇꯣꯟ ꯑꯩꯒꯤ ꯉꯛꯇ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯕꯨ ꯅꯗꯣꯝꯆꯥꯅ ꯐꯨꯕ꯭ꯔꯅꯦ?" ꯑꯩ ꯅꯣꯟꯊꯗꯨꯅ ꯁꯨꯠ ꯀꯞꯇꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯝꯃꯤ꯫ ꯈꯨꯔꯥꯇꯣꯟꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯗꯣꯝꯆꯥꯗꯣ ꯑꯩꯅ ꯉꯥꯡꯉꯝꯃꯕꯅꯤ꯫ ꯁꯦ, ꯏꯆꯥꯗ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯁꯦ, ꯆꯦꯁꯤꯒꯤ ꯃꯈꯥꯗꯅꯦ ꯁꯣꯏ ꯑꯝꯇ ꯇꯧꯁꯜꯂꯨ." ꯈꯨꯔꯥꯇꯣꯟ, ꯀꯔꯤꯒꯤ ꯁꯣꯏꯅꯣ? ꯈꯨꯔꯥꯇꯣꯟꯅ ꯑꯩꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯈꯨꯔꯥꯇꯣꯟꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯄꯤꯛꯂꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ ꯅꯆꯟꯅꯨꯄꯤꯒ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯃꯔꯣꯝꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤꯅ ꯅꯪꯒꯤ ꯕꯕꯥꯅ ꯊꯝꯂꯝꯕ ꯂꯧꯁꯦ ꯃꯁꯤ ꯌꯣꯟꯗ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯑꯃꯗꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯅ ꯅꯗꯣꯝꯆꯥꯒꯁꯨ ꯇꯥꯟꯅꯔꯕꯅꯤ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯂꯧꯐꯝꯁꯤꯃ ꯌꯣꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯔꯥꯇꯣꯟꯁꯨ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯦ, ꯇꯧꯁꯜꯂꯨ꯫ ꯂꯧꯐꯝꯁꯤ ꯍꯦꯛ ꯌꯣꯟꯕꯒ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯀꯥꯒꯗꯕꯅꯤ꯫ ꯈꯨꯔꯥꯇꯣꯟꯅꯅꯦ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅꯅꯦ ꯅꯪꯁꯨ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯁꯦ ꯊꯥꯕ ꯌꯥꯅꯕ ꯍꯥꯏꯅꯔꯨꯔꯗꯕꯅꯤꯅꯦ." ꯑꯩ ꯈꯨꯔꯥꯇꯣꯟꯒꯤ ꯃꯣꯏꯊꯦꯝ ꯋꯥꯍꯩꯗ ꯊꯥꯖꯈꯤ꯫ ꯑꯩꯅ, "ꯈꯨꯔꯥꯇꯣꯟ, ꯁꯣꯏꯗꯅ ꯍꯥꯏꯅꯕꯤꯌꯨꯀꯣ." "ꯀꯗꯥꯏ? ꯑꯩ ꯁꯣꯏ ꯇꯧꯔꯒꯦ." ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯏꯗꯕ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯁꯣꯏ ꯇꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯈꯨꯔꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯖꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯇꯥꯈꯤ꯫ ꯈꯨꯔꯥꯇꯣꯟꯅ, "ꯁꯥꯔ, ꯑꯩꯒꯤꯗꯤ
Itaw Ranjitna haigirabudi lore. Se sida soitoribase amukta yengbiune. Se sarane iringba moongda ibiyo. Ai karimta hajaroi sa. Ranjitna sa aigi itawgi pukjin sidi asumna makhoi hum khakna nokki. Matungda makhoi sar haibaduna makha tarai. Adudi tabak loi kaino. Ranjit se nang irodana. Ranjitna sa adudi itaw ai yeta iragine ko. Kuratona ibiro ai kaisumta hajaro. Asumna kari no khara ireba tungda Ranjitna makha tarai. Sa itaw ai amukta pajarake tabiu sa ai ijai amukta yengbiyo. Aigi ming Jengkhom Joy Chandra. Aigi babana thambiramba lanthum sampati lawsingna chingba punamak aigi khuratona sinajare. Aigi adhikar amata leitre haina isana yana makhada sign tawjari. Othongna phajana ikhrene. Se istam simaga napsalo. Adudi sa gilas of the thangapilna. Se asumna makhoi hum harauna noki aina marak thana chungsinuna Khuraton karino Khuraton engonda minambiri basibo Khuraton hoina sanabi wari do ai yaba sugam ngamon asumna hairam laga aina siedum mullaga segai ge tawbada aibu makhoina chingthoktuna phuraga ka manungda aibu namsinduna aibu punduna thamki Khuraton amuksu lauki hey mado Madugi lamja sara machado manam chanaba phu. Tawirunula mahana bu kedaujarani. Asumna aibu nongmonombaki otpiba phuba chaibada natana aibu minaigumna thambiki. Uma asumna aigi babana thambiramba lawsing ikhol sambal punamak ngasidi pungloi loikre pungtum tumkre. Aina ngasi akanba anaba amaga sagonaduna lairaba matamsida hospital asiki kasida aibu sijirasanu haiba batagum langthoktuna thambiramlibasini. Umana harese khaluranu ngasidi nangidamakta ai leiredana akhoigi subatam lakhini. Joy kaisu khaluranu isorna piba jeraktine tapani aikhoigi kana leitrabasu isordi leidana. Joyna uma asumna noma haukibana matam khara haukare. Umana kanna yingsinbibadagi Joysu masa khara makhaidi fagalagle. Asomdana Joygi ne manaw nupa magi Khuratongi macha nupa do nisa jasallaga sahi sudribi nupi macha ama farubagi pulisna faduna jail da laikre. Macha nupi dusu adumangai nupa amadamuk chen nupa khudingmangna magi maram chat khanglakpada kanana sumabu lobidre. Asumna Khuratongi imungsu kangkhong chairaba jumban haibado oire. Masini tabang miyoiba pangna pali haiduna taibang pal kauribani. Miyoiba gi punsi se khuba khunamni khangdaba miyoiba singna asigumba awaba se hek thengnagali. Ngasidi Khuratonsu juda laisuraba mi haibado oire. Gakchau theklambi masagi da khanbi madomchasu ngasidi makok maru ichau lekaidagi cheng kharapu ngari kharapu uchen chenduna nongmagi chakhum mai muttanaba amadi magi nupagi juthaksen hunnaba honabada makke da semnu leijerami madomcha do ngasidi makok mamai khangdre sidri haibata ngaire. Patang asida haijaningbadi asigi mathokto ase isa da thoktanaba nongmagi manungda pungkhai amatangdi tuminna phamduna wakal tawbiyu. Aina ngasi tawribase kayam sumliba kayam laliba haina nihaktang tuminna phamduna wakal tawbiyu. Ngasi hingliba miyoiba aikhoisibu chairawa masing kyarak yawa phangadage wari makha amuk tabirasi. Amaromda Joy umabu amuk hana thengnakhibadagi hingngingbagi asagi mayon amuk hana chonglakhi. Nongmagi numitni doctorna Joybu korokpadagi Joy doctorgi kada changlai. Doctorna Joy gyari changbiro heta phambiyo ai wa amta hagi tawjabani. Haigadaba indom chasu lakdrabanina somda haijaba tare
वासे सोमददी हाइनिंगदबनी अदुबु उपाय लेते इथक थोंबगी ऑर्डरनी डॉक्टर हेता हाइबियो करीमत्ता चिंगनबीगनो जॉय लादरी लौबीगनुको डॉक्टर अखोइना पामलेबा अमदी हॉस्पिटल सिगी पांदमसे अनाबा पेशेंट सिंगु उंफा फरगा हराउना मयुम मयुमदा हंजखिबा अदुतनी अदुबु हॉस्पिटल गी चार्ज फार्मेसी गी चार्ज सिदी पेशेंट पार्टी की माइकैदगी सुखसोय सोयदन पिबिगदबनी अदु नत्रबदी अखोइना मियामगी सेवा तौनिंगी प्रजागी सेवा तौनिंगी हाइदुनसु कर्म तौबंगमनी येंबियो हॉस्पिटल सिसु करमना रल तौबंगमनी अꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯂꯥꯟꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯁꯣꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯕꯤꯔꯛꯂꯤꯕꯁꯤ ꯊꯥ 9 ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯅ ꯏꯅꯝ ꯆꯥꯍꯣꯏ ꯑꯃꯨꯛꯇꯪ ꯀꯧꯕꯤꯔꯒ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯁꯣꯝꯁꯨ ꯄꯨꯡꯐ ꯐꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯁꯨ ꯄꯥꯝꯗꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯗꯣꯛꯇꯔ ꯀꯔꯤꯒꯤ ꯋꯥꯔꯧꯗꯒꯦ ꯑꯗꯨ ꯗꯣꯛꯇꯔ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯕ ꯌꯥꯅꯤꯀꯣ यानी हेता ताकपियु करी ओइरबनो डॉक्टर अꯩꯒꯤ ꯏꯁꯥꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯀꯧꯗ꯭ꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯂꯝ ꯇꯨ ꯁꯦꯡꯕꯔ ꯀꯔꯤꯅꯣ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯑꯩ ꯁꯨꯖꯒꯦ डॉक्टर ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯖꯕꯅꯤ डॉक्टरꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ सिमतंगदी यानब सिंबियो डॉक्टर जॉय मधु हॉस्पिटल सिगी नियमते कमदौना अनाबा पेशेंट अमबु हॉस्पिटल सिगी वासिलम सेंगतोनगनी अदुगी मुहूर्ता इनम चाहै कौबिरगा तानाबा याबा करिनो तानाबियो अखोइसु अंगम मतेंग पांगजगे डॉक्टर अई खनबा याबा खलबा मतुंगदा डॉक्टर वाफमसे हाइजरिबनी अइना करीगुंबा लैखिदबा थोलबसु अहिगी असिबा हक्चांगसे डॉक्टर युमदा पिबिगनो अहिगी असिबा हक्चांगसे डॉक्टर कदाइदनो मफम अमदा हेक्ता पुलोइबियो असुमना डॉक्टर अमदि जॉय ngangnaba yaba ngangnarabagi tungda yana chirol ama iduna joinasu isana yare haiduna cheduda sign tawkhre nungmagi numidang wairamni uma joina leiriba kaduda changlei adubu joydi kaduda leiramde uma joy bu phana kuina ngairabasu joy kaduda changlakide uma pakhatna hospital gi kada changduna joy bu thijarai asumna uma na thirabasu joy phangba kobaleite uma na hospital ki leikolom na chen thoraktuna joy bu leibra haiduna yengakpadadi ure joy makutta sumchit ama paiduna leikon taba lambi duda wai setuna leirambado umana ure umana joy nangni kaidoriba nangonda kanana wai silu haige ai hospital ki authority da soidana wakhatlugani uma naikho haiba ai hairugani uma ai hairibase tako ai gonda kanana su masi tau haiba natte se somda law sida famuse ai fajana haige uma ngasi gi taibang sida ai gi ni haibada kana lairige yengo ai gi ni haibada kana su leiti aina hospital se lairibase tha ni pan helabani adubu ai isa layeng bagini haiduna aina ngasi phawba lupa amata pikhib leiti aina piba sungamlaro aduna ai sel kokpi naba aina thapak ase tawribani makoina di aina thapak ase tawjage haijabada kanamatana yabiba natte adubu ai isana thapak ase tawjage haijana kanna haijaraba matungda yana zero lama iduna aigi ikusina sign tawraba matungda makoina su aina thapak ase tawbase yabikhibu uma nang karisu khangenuda se kapkano kari kapino hingbagi atha thoktarba aise nangbu amukanna ujaba nimitudagi hingbagi ul aigi thamoida phaukhib se nangna adum sum tawrabadi ai mato komdongna hingmangani wari sing se tabada uma karisu haramdana kapna chinki joy uma bu kauduna leptuna lehu uma sum chungsinkhiduna doctor na lairiba kadugi thongjil leptuna sir ai mukta doctor na uma kai lere chango
ꯁꯥꯔ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯌꯣ, ꯀꯩ ꯂꯩꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯀꯣꯏ ꯀꯣꯏꯔꯤꯗꯨꯕꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ. ꯁꯥꯔ, ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯖꯣꯏꯆꯥꯟꯒꯤ ꯕꯤꯜꯁꯤꯕꯨ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ? ꯑꯦ, ꯀꯔꯤꯒꯤꯅꯣ? ꯑꯗꯨꯗꯤ ꯀꯥꯎꯟꯇꯔꯗ ꯆꯠꯇ꯭ꯔꯕꯗꯤ ꯈꯪꯉꯔꯣꯏ. ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯥꯎꯔꯥꯛꯅ 1,80,000 ꯃꯨꯛ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ. ꯑꯗꯨꯒ ꯐꯥꯔꯃꯥꯁꯤꯒꯤꯁꯨ ꯈꯔ ꯂꯩꯔꯝꯒꯅꯤ. ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨ ꯀꯨꯞꯊꯅ ꯍꯪꯉꯤꯗꯨꯕꯣ? ꯁꯥꯔ, ꯃꯥꯅ ꯋꯥꯏꯁꯤꯠꯂꯝꯁꯤꯡ ꯇꯧꯔꯤꯕꯁꯦ ꯇꯣꯛꯍꯟꯕꯤꯌꯨ. ꯑꯩ ꯃꯥꯒꯤ ꯕꯤꯜꯗꯣ ꯊꯤꯖꯔꯒꯦ ꯁꯥꯔ. ꯍꯥ, ꯎꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯖꯣꯏꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯁꯥꯔ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯃꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯁꯥꯔ. ꯃꯔꯨꯞ ꯍꯥꯏꯕꯗꯤ? ꯁꯥꯔ, ꯃꯥ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯁꯥꯔ. ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ. ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗ. ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯕꯤꯔꯒꯦ. ꯆꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯎꯃꯥ ꯄꯤꯔꯣꯏꯅꯕ ꯋꯥꯍꯩꯅ ꯊꯦꯡꯛ ꯌꯨ ꯁꯥꯔ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯕꯒꯤ ꯊꯕꯛ ꯇꯣꯛꯈ꯭ꯔꯦ. ꯎꯃꯥꯅ ꯇꯥꯔꯝꯂꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈ꯭ꯔꯦ. ꯅꯣꯡꯃꯗꯤ ꯈꯨꯔꯥꯇꯣꯟ ꯖꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯖꯣꯏꯕꯨ ꯎꯅꯕ ꯂꯥꯛꯏ. ꯈꯨꯔꯥꯇꯣꯟ ꯖꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯕꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯆꯪꯂꯛꯄꯗ ꯊꯦꯡꯅꯔꯦ. ꯖꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯈꯨꯔꯥꯇꯣꯟ, ꯏꯕꯨꯡꯉꯣ, ꯖꯣꯏ, ꯈꯨꯔꯥꯇꯣꯟ ꯂꯥꯛꯏꯌꯦ. ꯑꯦ, ꯈꯨꯔꯥꯇꯣꯟ, ꯆꯪꯂꯛꯑꯣ. ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ? ꯏꯅꯝꯆꯥꯗꯤ ꯌꯥꯎꯗ꯭ꯔꯣ? ꯌꯥꯎꯔꯛꯇꯦ. ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯅꯤ. ꯖꯣꯏ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤꯗꯤ ꯈꯨꯔꯥꯇꯣꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯈꯨꯔꯥꯇꯣꯟ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯃꯤꯒꯤ ꯂꯟ ꯊꯨꯝ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯅꯗꯣꯝꯆꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯔꯦ. ꯖꯣꯏ, ꯏꯆꯥꯒꯤ ꯄꯥꯞ ꯆꯦꯟꯗ꯭ꯔꯕ ꯈꯨꯠꯇꯨꯅ ꯅꯪꯒꯤ ꯈꯨꯔꯥꯇꯣꯟꯕꯨ ꯑꯃꯨꯛꯇꯪ ꯀꯣꯟꯕꯤꯗꯨꯅ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝꯁꯤꯗꯒꯤ ꯅꯪꯒꯤ ꯈꯨꯔꯥꯇꯣꯟꯕꯨ ꯑꯃꯨꯛꯇ ꯆꯤꯈꯠꯂꯤ. ꯖꯣꯏ, ꯅꯪꯒꯤ ꯈꯨꯔꯥꯇꯣꯟ ꯌꯥꯝꯅ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯤꯆꯥꯁꯤꯁꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ. ꯌꯦꯡꯉꯨ, ꯅꯅꯥꯎ ꯅꯨꯄꯥ ꯋꯤꯟꯁꯟ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ. ꯅꯆꯟꯅꯨꯄꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯔꯦ. ꯅꯗꯣꯝꯆꯥꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯈꯥ ꯋꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧ ꯃꯆꯥꯕꯨ ꯊꯤꯍꯧꯔꯤ. ꯖꯣꯏ, ꯉꯁꯤꯗꯤ ꯈꯨꯔꯥꯇꯣꯟꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕꯁꯦ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ. ꯏꯁꯥꯒꯤ ꯏꯔꯥꯟꯒꯤ ꯗꯟꯗꯤꯗꯣ ꯏꯁꯥꯅ ꯂꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ ꯈꯨꯔꯥꯇꯣꯟ. ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯈꯨꯔꯥꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ. ꯅꯪꯒꯤ ꯕꯕꯥ, ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ, ꯃꯥꯅ ꯇꯣꯂꯣꯞ ꯐꯪꯂꯛꯄ ꯅꯨꯃꯤꯠ ꯅꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ, ꯇꯥꯇꯣ, ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯝꯗꯧꯔꯒꯦ? ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯁꯦ, ꯉꯥꯁꯦ ꯎꯔꯦꯗꯅ, ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯒꯅꯨ. ꯑꯩ ꯉꯥ ꯁꯦꯝꯂꯨꯈꯤꯒꯦ. ꯉꯁꯤꯗꯤꯅꯦ ꯍꯥꯎꯅ ꯊꯣꯡꯒꯗꯕꯅꯤ. ꯍꯣꯏ, ꯁꯦꯝꯕꯤꯔꯨꯔꯣ. ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯅꯗꯣꯝꯆꯥꯅ ꯉꯥꯗꯨ ꯐꯖꯅ ꯊꯣꯡꯂꯒ, ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯏꯈꯨꯠꯁꯤꯃꯛꯅ, ꯍꯥꯏ ꯃꯃꯥ, ꯑꯁꯤꯈꯩ ꯍꯥꯞꯄꯗꯤ ꯌꯥꯔꯅꯤꯗ. ꯀꯅꯥꯒꯤ ꯑꯃꯨꯛ ꯈꯥꯛꯈꯤꯒꯦ ꯍꯥꯏꯅꯣ ꯑꯗꯨꯕꯣ? ꯂꯣꯏ ꯆꯪꯈ꯭ꯔꯣ. ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ. ꯀꯝꯗꯧꯏ? ꯁꯤ ꯑꯣꯏꯔꯗꯤ ꯁꯣꯏꯔꯣꯏꯗꯅ ꯍꯥ? ꯑꯁꯨꯝꯅ ꯉꯥ ꯊꯣꯡꯕꯗꯨꯗ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯗ ꯄꯤꯖꯈꯤ. ꯑꯁꯨꯝꯅ ꯅꯈꯣꯏ ꯑꯍꯨꯝꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ, ꯑꯩ ꯃꯃꯥ, ꯀꯝꯗꯧꯁꯦꯕ? ꯇꯥꯇꯣ, ꯉꯥꯏꯈꯣ, ꯑꯩ ꯊꯧꯔꯤ ꯂꯧꯔꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨꯗ ꯀꯅꯥꯗꯁꯨ ꯂꯥꯟꯖꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕ, ꯆꯝꯖꯈ꯭ꯔꯕꯤ ꯏꯇꯩꯃ, ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯊꯧꯔꯤ ꯊꯨꯖꯤꯟꯗꯨꯅ ꯃꯈꯣꯏ ꯃꯇꯣꯝꯇ ꯁꯤꯕ ꯃꯥꯟꯅꯕ ꯑꯩꯅ ꯊꯧꯔꯤ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯝꯕꯅꯤ. ꯅꯪꯕꯨꯗꯤ ꯑꯉꯥꯡꯅꯤ, ꯀꯔꯤ ꯇꯧꯖꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨꯗꯤ ꯍꯥꯠꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯖꯣꯏ, ꯏꯌꯥꯝꯕ ꯂꯩꯇ꯭ꯔꯒ ꯏꯌꯥꯝꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯅ
ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕ ꯆꯨꯞꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯄꯥꯡꯈꯤ꯫ ꯖꯣꯏ, ꯉꯁꯤꯗꯤ ꯈꯨꯔꯥꯇꯣꯟ ꯆꯦꯜꯂꯔꯣꯏ꯫ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ꯫ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯊꯝꯂꯔꯣꯏ꯫ ꯂꯥꯛꯑꯣ, ꯈꯨꯔꯥꯇꯣꯟꯕꯨ ꯍꯥꯠꯂꯨꯔꯣ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ, ꯈꯨꯔꯥꯇꯣꯟꯕꯨ ꯍꯥꯠꯂꯔꯣ ꯂꯥꯛꯑꯣ꯫ ꯈꯨꯔꯥꯇꯣꯟ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯁꯤꯕ ꯍꯥꯏꯕꯗꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯈꯨꯔꯥꯇꯣꯟꯕꯨ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ꯫ ꯕꯕꯥ ꯃꯃꯥꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯈꯨꯔꯥꯇꯣꯟ, ꯅꯆꯥ ꯀꯔꯤꯁꯨ ꯋꯥꯔꯧꯖꯗꯦ꯫ ꯑꯀꯛꯄꯅꯤ ꯏꯆꯥꯒꯤ ꯊꯃꯣꯏ꯫ ꯂꯥꯟꯖꯈꯤꯗ꯭ꯔꯕ, ꯀꯥꯏꯖꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗꯨꯃꯛ ꯏꯆꯥꯗꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯖꯣꯏ, ꯉꯁꯤꯃꯛ ꯈꯨꯔꯥꯇꯣꯟ ꯏꯁꯥꯅ ꯌꯥꯅ ꯀꯩꯁꯨꯝ ꯁꯪꯗ ꯆꯠꯀꯅꯤ꯫ ꯃꯥꯒꯤ ꯖꯣꯏ, ꯃꯇꯝ ꯄꯨꯝꯕꯗ ꯅꯃꯥꯏ ꯄꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯎꯀꯣ꯫ ꯈꯨꯔꯥꯇꯣꯟ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯈꯨꯔꯥꯇꯣꯟ, ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯖꯣꯏ꯫ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯅꯨꯔꯕ ꯃꯄꯥ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯩꯁꯥꯛꯇꯣ ꯉꯁꯤ ꯅꯣꯡꯍꯧꯅꯅ ꯃꯥꯒꯤ ꯈꯨꯔꯥꯇꯣꯟ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯑꯝꯕꯗꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯉꯥꯎꯔꯗꯨꯅ ꯖꯣꯏ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯆꯥꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯎꯃꯥꯁꯨ ꯅꯥꯏꯠ ꯁꯤꯞ ꯇꯥꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯖꯣꯏꯗꯤ ꯎꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯎꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ꯫ ꯎꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯖꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯖꯣꯏ, ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯨꯝꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯗꯨꯅ ꯎꯃꯥ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗꯅꯤ ꯖꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯖꯣꯏꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤ꯫ ꯖꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯅ ꯂꯩꯊꯣꯛꯂꯤꯕ? ꯇꯨ ꯌꯦꯡꯉꯣ, ꯕꯕꯥꯁꯨ ꯂꯥꯛꯂꯦ꯫ ꯂꯥꯛꯂꯣ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯂꯥꯛꯂꯣ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯖꯣꯏ, ꯕꯕꯥꯒꯤ ꯖꯣꯏ, ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯊꯥꯗꯣꯛꯂꯣ꯫ ꯂꯥꯛꯑꯣ, ꯆꯠꯁꯤꯜꯂꯛꯑꯣꯅꯦ꯫ ꯇꯥꯏꯕꯪꯒꯤ ꯃꯤꯋꯥ ꯃꯤꯁꯥ ꯇꯥꯗ꯭ꯔꯕ ꯂꯝꯗꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯕꯕꯥ, ꯃꯃꯥ, ꯏꯆꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ ꯂꯥꯛꯑꯣ꯫ ꯖꯣꯏ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ, ꯃꯃꯥ, ꯕꯕꯥ, ꯉꯥꯏꯈꯣ, ꯑꯩ ꯂꯥꯛꯀꯦ, ꯉꯥꯏꯈꯣ, ꯃꯃꯥ꯫ ꯑꯁꯨꯝꯅ ꯖꯣꯏꯒꯤ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯎꯃꯥ ꯖꯣꯏꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯑꯕꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯖꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯖꯣꯏ, ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗ꯫ ꯀꯧꯕꯒ ꯇꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯖꯣꯏ, ꯑꯩꯃ, ꯐꯩꯖꯨꯞꯀꯁꯦ ꯂꯣꯏꯅ ꯀꯣꯟꯁꯤꯜꯂ ꯇꯥꯁꯤꯜꯂ ꯇꯨꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯏꯪꯉꯤꯁꯦ ꯂꯥꯎ꯫ ꯖꯣꯏ, ꯇꯥꯕ꯭ꯔꯣ? ꯃꯈꯣꯡꯒꯁꯦ ꯂꯣꯏꯅ ꯏꯪꯉꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯎꯃꯥꯅ ꯖꯣꯏꯒꯤ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯖꯣꯏꯒꯤ ꯃꯈꯣꯡꯗꯣ ꯏꯪ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯎꯃꯥ ꯏꯄꯥ ꯄꯥꯈꯠꯅ, ꯖꯣꯏ, ꯗꯣꯛꯇꯔ, ꯎꯃꯥꯅ ꯀꯧꯕꯗꯨ ꯇꯥꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯎꯃꯥ, ꯆꯦ, ꯀꯩꯗꯧꯔꯦ? ꯑꯩ ꯌꯦꯡꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔꯅ ꯃꯤꯍꯨꯟ ꯌꯦꯡꯕꯗꯗꯤ ꯖꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯎꯃꯥ, ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯣꯏ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯊꯝꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯖꯣꯏ, ꯉꯥꯏꯈꯣ, ꯆꯠꯈꯤꯅꯨ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗ ꯎꯃꯥ, ꯑꯩ ꯅꯥꯕ ꯐꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯤꯡꯌꯥꯒꯤ ꯐꯖꯔꯕ ꯊꯦꯜꯗꯣ ꯑꯗꯨꯗ ꯇꯨꯝꯅꯧ ꯅꯥꯀꯨꯞꯄꯤꯅ ꯀꯨꯞꯄ ꯄꯤꯛꯇꯛꯄ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯂꯩꯈꯟꯗꯕ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯦ ꯍꯥꯏꯔꯝꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯗꯥꯏꯗꯅꯣ? ꯖꯣꯏ, ꯉꯥꯏꯈꯣ꯫ ꯑꯁꯨꯝꯅ ꯖꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯔꯨꯅꯤ ꯆꯤꯡꯈꯣꯡꯒꯤ ꯅꯤꯡꯊꯤꯖꯔꯕ ꯊꯦꯜ ꯑꯃꯗ ꯎꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯃꯩ ꯆꯨꯗꯨꯅ ꯖꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛ ꯉꯪꯅ ꯂꯥꯎꯅ ꯈꯣꯡꯅ ꯆꯥꯛꯂꯤꯕ ꯖꯣꯏꯒꯤ ꯄꯣꯂꯣꯏꯕꯒꯤ ꯃꯩꯔꯤꯔꯛꯇ ꯖꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯈꯤ꯫
Umana. Hajiki matamdabu tumnong lakupi na kupa yung kaina. Oy, nang kari khangya. Tumnong lakupi na kupa yung se ibema matam amagi di AC ni AC. Uma, ay nandaribay na se. Ay pharakkani haibagi asa udri. Asengbani. Ay nangondagi di hanan chatlani. Ayna laibak thikhrabasu. Aigi aroiba mikupta aina pamjaramba mafamdo aduda aibu leiron chabiu ko uma. Joy, ngasidi nangna ingon hairamagi matung nangna pamjarkhaba mafamsida nangi aroiba na thawmangam panthu. Joy, nangi thamoina pelabaro karigumba mathang mapu haibaduna leiramabadi aibu ngairamabon sori. Joy. Asumna polai beloirabada Uma hospital da halai. Umana hospital gi gate te hik changlakpaga mama nebi amana chingshinduna Uma da si ema pirami. Uma se Joy gi mon makhada leiramani. Ha kadai? Uma piramli ba si du hangtongtuna yengle. Idomata kutum singna lakna hankigadra khalli kubam ting khangle taibungi awanu amuksu pikna lamja oyalle pusi tangkak amada thengnaki lamlambi kana chenthaminaki panthungpham khangdaba angawbu iselgi pandamku nathaiki amuksu ithat amana puduna maikai khangdari mangki ingningbagi asa amuksu lakhi inakta asagi thawai puduna muthaglaba thamaikum musi musi ngaliba aigi inakta adubu kaidorun amaibana khut tharaba aigi ifamda aibadi waram ngasidi khawrangli numitto khalludri karisu henba pamudri taibangi fajab mathangi mapuk haibaduna laramabadi thengasi amuk soidana ningthiraba chingyagi thelduda numittuni khawrangni uma ai chalage ko. Joy, mathangi mapuk duda soidana unasiko. Joy, ngasidi aisu khawrangle numitto aisu khawrangle. Ngasigidamakta di matang asida wari loisinjare. Miyamna nungsibiduna aigi channel sibusu like, subscribe, share amasung comment tawbiramu. Amukka hanna puno pu ikungna kurumjari.